Kurumjari, Imes TV yang biru simbu, tangkuan orang itu teram oksebal ini lah ngasigi, malu pau bijari. Hemanjit amadi lintoy ngabi misi matangga asuma wail pangalu, mihat sini bising ahok putan di piu hai bagi mapam kiada wakat kosong sing leptana sangsili. Manipur gi Governor Anusha Wikina laikidaba mahiroi anigi mayum desatuna awabada saruk yakre. Kongjom Turelda Muntarak Suba Langban Haisway Tambagi Thorum Pangto Kray Loinada Manipura Tokliba Irang Veshinaba Prime Minister Modina Kudak Tabuk Lokut Kadamani Haina Nationalist Congress Party na High Kray Haujik Mapung Eva Pau Lobi the Sea Kuki militants Sina Minuk Silatana Paraga Happy Kraba Naha Wediba Mairoi Ani Hijam Hemanjit Amadi Hijam lintoy ngambi anigi misigi matangda asuma wail pangalu haiduna ngasi Kaksin district ki tongan mofam singda miyamna wakat mifam phamduna khongyung changsin baga iroinana kholau kya su lauki wakat mifam phamkiba mofam singi manungda waikhong apunba maira paibina sinduna waikhong bazarda wakat mifam phamki wakat mifam da sarup yakibi ima protester amana mairoi anibu pharga tamthina orpi naibiraga hatok pikiba yaningde mihachida senaba sing dandi piba pami haina phongdokki Tongjau dasu tongjau apunwa mera paibina sinduna wakat mifam sathaki maduda mairoi micham hat pa yaning de sarkarna wayan bangam drabadi masana khangna surrender tau haibo warol iba placard sing paiki Yangdong Bazar Community Hall dasu Yangdong apunwa mera paibina sinduna wakat mifam phamki wakat mifam maduda Justice for Lintoy Nganbi and Hemanjit Atubada mairoi hat pa chirak pigadabani mairoi hat pa yaning de we want justice Haibin Singba, Warol Sing Iba, Plerka Sing Paike. Thonawjam Bazar Community Hall da Thonawjam Apunwa Mera Paibina Sinduna Wakat Mifam Setaki, Wakat Mifam the Saruyaki Bisingna, Mairoi Anigi Mihat Asumba Wail Panganaba Dabi Toki. Langwidong Bazar Community Hall da Langwidong Apunwa Mera Paibina Su Wakat Mifam Pamki, Wakat Mifam the Saruyakiba, Ima Amana. Kuki Nupi Anigi Pitongdaba video viral Werkpada Prime Minister Amadi Minister na Wangalaga. Mairoi ani hat ki badati tumina lesiliba karigino haibda wahang hanglakli Langwidong maning Burma Sumru Road ki nakalasu wakat mifamasi sathaki baga loinana achumba wail puthokna badabi tawrakli Laimanai Community Hall dasu Morning Star Club Laimanai amadi apunba imalup Laimanai sinduna phamki wakat mifamda Mairoi kyasu saruk yaki maduda semester gi lemna tharoi haiba wahai aikoi pele action taw maitai kallu Manipur Country, State and Central Government, Maitai Singh Thajabal Laitre, Samsa Chatpa Sin Kuki, Terrorist Padana, Miam Kangna Farsi Tawadabani, Mai Masak Kangrava Semester from Tado, Mihatpa Singh Atumatam the Puto, we want justice Hybrid Singba, Placard Sing Pipe, Lunana, Kolau Kiasu, Lauki. Mairoi Ani Lintoy ngambi amadi Hemanjit po ot matungna tamthina hat ki bagi thongbu yaringda phongdok laduna khurai haikruma khongda mafam adugi mera paibi singna wakat mifam phamduna protest tawkre ngasigi protest aduda saruk yakibi nupi amana phongdok pada mara litaba maheroi ani hat pada semester kari tawri mantri mandal gi macha singa nungaina flat leiraga aikoi gi chana siu haiba nakoina nuai thokpa aikoina wabasi yembu ngamdibra semester na home department su pai Minister oi aduga karigi Manipur Santi Purupa ngamdribano double engine haraga double engine gi thabak taw ngamdriba karigino ngamdraga di thabak thado Lintoy ngambi Indian natabra karigi government tumina lay Prime Minister na kuki nupi ani gi naked period adugi di wangang laga Lintoy ngambi gi di wangang driba karigino haina hanglakle
मोइगी मचाना तब्रबा मैतै नि पिदि मचाना तब्रबा कुकी की फिरोन थोको उबदि अखोय कई मोइ कई वांगा की गेबा अखोय की सिरा ngang नि थोइंगा बिसिगी मतंग दि वांगा जबै मरम करिनो मैतै दि कइनो नतब्रो इंडिया की अंगांग नतब्रो मोइगी मचाना तब्रबा nangwan thok tabro sadi nekya dogi badu de governor fange lupa lakh tra pisale sigi bas lupa lakh tra na laiba ya graba ngasi khongjang da mari lena khuragi mafam pumbuda dukan sing thong lonaki hairi sahi noriba mairoi phijam hemanjit amasung hijam lithoinga bi anigi mihata senaba mioi sing khudakta phaduna matik sana serak peu haiduna ngasi Thawal district ki icham khunok da mera paibi ima ibel singna wakat mifam pham khre isam khunok mera paibi na sinduna pham ki wakat mifam aduda ima ibel singna mihat thin hatok pikraba mairoi ani asidi gi haksang athubada imung manungda sinagadabani mihat asida senaba athubada phagadabani haina kholau lauki wakat mifam aduda saruk yakibi waikhom menaubina photo kibada mairoi anigi misi ase kuki lalhobuna hatpani haibasi mayek senglabani asuk kuibasi manipur lengak amadi central government na tuminna laisiliba asi yaningde seneba mioi sing asi phadi phawwa mama oibi aikhoina makhal makha kayagi khongjang sangsilagani haibigi wafam thamlakki losalaga laiba amasung central gi maikai da gisu amisa amadi modi na ngasi bong manungda masigi order tawtharakaba mase khoi yam nungai jate tawtharai hairaga su ai khoi da khudam changdam phangde adu pabung birena khabar da khak lemna tharoi haibase ai khoi masi mahak ki jimban thongi wai kha oibrana khoi khajai aduna akhoi na ngasi jangjan dai bu khongchanga je dandi je phangri phawa khoi mama chingna macha chingi da makta khoi ngachi bu kun manung dagi hauraga ai khoi cha hen bagi khongjong mo sangchan ge haibase kairau kendra gi manung sanba khanarok Descent Youth Club Kanarok mera paibi amadi akoi bada laiba mairoi sing punduna mairoi anibu tamthina hatpagi thong yaning da phongdok tona wakat mifam sathakre loinana narco terrorism gi thabak sathariba singda terrorist amada lokhotpham thokpa action lokhotlu haina appeal tawkre khongjang asigi matangda phongdok laduna Youth Descent Club ki president abung khuman hai kuki singna tamthina hatpi khraba mairoi anigi asiba haksang imung manungda thubada sinabiu Tengari balan asida kuki signa satrak niba tamthiraba miot minai kaya ngasi phaw khangduna lakli kuki narco terrorist haiba wahai lokthok khrabani na terrorist amada lokhotpham thokpa chapchawa action state amadi center na athubra lokhot kadamani paliba lengak ase murti amagum leibagi mahutta mating leiba lusingba ama oina miyamgi interesta thabak tawbiu tangdu leita daba amadi irang sagatpagi masak ama oiriba Fattaba elements sing matam sana kangduk laga ahak pacerak pibiu haina lengakta apil tauke. Numit ini internet karam lagat tingkiba internet atubada hagadabani. Number 6. Misam miyam maya paibi satra satri kaya pis oina kongjang changsin bada lanpham amagi yekna bogum lauduna nomai kakiba center force amadi set force atubada manipurdagi akan election lobi loina na center force sing tamdo loktuk pigo. Hai bopum sing asi hoigi honorable MLA gi imada asi member dem si kerau ken bagi miyamga amatu en tisinajar wakan mifam gi makha satrak poina kerau kendra gi MLA L Rameshwar gi kyangwi da leiba yum de satuna wafam taruk yawba memorandum pisin ki sin kuki narco terrorist singna sahi noriba isam samjaba mairoi hijam Lithoing ambi amadi fizam hemanjit anibu minuksi leitana yamna tamthina hatpi khibagi mayokta athubra sumba oil phangalu haina ngasi saban tongba apunba committee na sindura ngasi Thawal saban tongbagi akoi bida wakat khongsat satkre wakat khongsat adu loisilaba tungda saban tongba awang laikai gi community hall da miyam aduna wakat mifam su phamki wakat mifam adu da saruk yakibi maira paibi lusingbi sanasam anandi devi puyam ekasini anina phongdok pada haukiba sahi asigi me ahumdagi hauduna sin kuki narco terrorist singna maitai singda landa silaktuna mioi kaya gi yum kai mai thadok pibada natana mioi kaya hattok pikre thamanga phajilaglabasu ngasi phawa India gi prime minister amadi Manipur gi chief minister na warasin puraknaba honanda ba haiba si miyam gi apamanate July 3 tagi sahi nauriba maitai mairoi ani
मांगखिबा अदु सिन कुकी नार्को टेररिस्ट सिंगना मिहा थिना हाटपिख्रे हाइबा वीडियो वायरल दगी खंगबा ngamle adubu ngasi phawwa mihat adu da chenaba sing phabidana leisinba yaningde kuki nupi anigi phi thongdaba hat pasunataba izat mahan khiba sunataba adugi tamaktadi lamdam asigi MLA minister amadi bharat ki prime minister na condemn tawduna maitai singbu sasan gumna uhan biba aduga samjarba mairoi icha anibu tamthina hatpi khiba asigi tamaktadi khangdaba saduna tumina leisinba yaningde mairoi anigi while phanganbinaba peace protesta mairoi singbu central force sing amadi manipur police sing na sathaba hingsa gi thabak makha tana tarokpa yaroi loinana mihathina hatpi khraba mairoi anigi achumba while lengak asigi mari leinaba singna athubada phangangadabani mana lebising phadra matik sawa serak pigadabani haike कोई शांति पामी मरम मधुमक्तना अथुब मतम द सेंटर मदि मणिपुर इसेप के सरकार अनिसना डबल इंजन ने हाइदुन मतम सुप की लाउदुन लेरिबा सरकार अनिसना खुसम नरगा अथुब मतम द छात्र छात्री अनिसिगी इसा अनिदुगी लंगला लंजिन पुथोक पियो मिहात पुथोक पियो मतिक साब दंदी पिबियो ngaksidi nganga ki ngangning bangangba sangning ba sakwa adugum sarkar ne haibase haisaningi hojiti biren pham thadok piro tasengna harabada madi ngarang phaba ngado ngasi lubak makok lubak thangkalaga hujikta khudakta phaba ngan haiduna sindur daisalaga yombagi wangang sangang adumba nga yombagi phibam da laibiro haibase aikoigi ngasi sabal doba pumbagi mera paibi kami Mairoi Hemanjit amasung Linthoi ngambi anigi mihatpu yaningdaba phongdoktuna ngasi ayuk pung tara taba matamda Zirbam Mairoi lup marina sinduna peace rally satkre rally asi Zirbam Higher Secondary School mawangdagi hauraga Zirbam town area sing koina sattuna rally adu satki ngasi rally aduda we want justice kuki narco terrorists down Manipur ki security advisor khudakta singadabani Mairoi hatpada senaba kuki narco terrorist khudakta phagadabani Mairoi singda sipai singi kahenba thawong sathariba sei khudakta lepkadabani haibun singba playka sing paidon rally du satkiba rally asigi matangda KSA District Council Zirbam gi General Secretary K Somorjina hai iramda masigi tungi yumbrel oiriba hijam Linthoi ngambe amadi fijam Hemanjit Mairoi anibu tamthina hatok khurbusu ngasi phawba Manipur government amadi central government anina senab sing puthokpa ngamdriba asigi mayokta Manipur lariba Mairoi lup singna mihat asigi langla langjing puthokpiu haina Manipur government amadi central government ni mayokta taksin li ngasi phawda Mairoi anigi mihat ki langla langjing puthokpa ngamdana lairabanina state government amadi central government na athuba matamda langlajin puthokpiu haina Zirbam da laiba school singdagi Mairoi sing tholaktuna khojang asi saksin bani haike Mairoi loop taruk na sindurang asi Kaisampat Lemuzam community hall da phijam Hemanjit amadi hijam Linthoi ngambi anigi mihat yaningde senaba kuki narco terrorist phaduna ahak pasarak pigadabani haina wakat mifam ama sathakre wakat mifam adugi saruk ama oina human chain semduna Manipuri governor na lambi asibu phawduna lakpada kholau kya su lauki Waitau dagi hauka phawda laiba club tar ga nipan gi apunba body Maitei Community Joint Coordination Committee na Kukina Tamthina Hatok Pikraba Aikhoigi Mairoi Hemanjit Amadi Linthoi ngambi Misigi Atsumba Justice Athubada Purkadabani Haina Ngarang Numidang National Highway 102 gi Waithau dagi Thawal Hauka Phawa kilometer ahumlom Mairagi sen semduna khonung sangsin khre Babu Bazara Maira Paibi singna apunbagi pendaba kholau kya lauraduna Maitei Community Joint Coordination Committee Women Wing ima anina phonor pada phi thongdaba kuki anigi viral video gi namuktadi Prime Minister yauna center amadi state lenga ki lusingba singna akan bamongda condemn tawnake aduga ngasri Maitei gi pikliba Mairoi anibu kuki singna tamthina happy khre haina video viral oirakpada na karigidamak lusingba sing asina tumina lesilibano tha manga phajilaklaba kanu ki irang asida lengak asina nakoinana kuki singda tongsinduna Maitei singmu maiti deba sinlabra tampakta sangsinba khongjang loi singbuna phubi saibiba singidana karisu tawba ngamdaba ngasigi lenga ki thong pen de haiba wafam kya phongdokhe amromda Peace and Integrity Committee hauka mamang laikai nasu Maitei Community Joint Coordination Committee gi maira sen khongjang saruk yaduna
ngarang numidang hauka kaithel macha mamang national highway da maira gi chen semki amadi miyamna laikhidraba mairoi Linthoingambi amadi Hemanjit ki photo dasu leisu amadi maira katuna awa phongdoki kholau kya su lokhiba khongjang adugi saruk yakhibi kumu kobi ima amana phonokpada kuki nupi macha ani gi phi thongdaba viral video adugi damaktadi lengakna mating phutoktuna aduga maitai gi pikliba mairoi ani kuki militant singna hatkibagi video viral dana khangsin usinadana ba ngasigi lengak asigi thong asi pen di haina pen da wafam kaya phongdroki ngasi ayuk pung 8:30 taba matamda Assam ki kasar Joypur da leiba Eureka English School ge oja amadi mairoi singna mihathina hatpi khraba mairoi ani gi matang sina Hijam Hemanjit amadi Lithoingambi hijam gi mihatbu thamoi sokna irang da phongdok tuna amadi mara lejadraba mairoi ani gi thawai mirel aduna lairam lenda ingna signa layuna bagi damakta school sigi oja amadi mairoi singna minute ani domina leptuna awa phongdok krai awa phongdok bi thoram aduda school sigi principal Haisnam Singhajina Manipur thogleba kang ani gi lan asibu atuba matamda loisin binaba Mapugi mafamda thongni jaki loinana laikhidraba mairoi ani gi imung manungi awabatu saruk yajari haina phongdoke July 3 tagi mafam khangdana mangkhraba mairoi ani gi photo viral oirakpadagi mairoi kayana khongjang sangsilliba asida asok apan nangbadagi sija hospital da layengru leiba mairoi taret amadi laikhidraba mairoi ani gi yumda Manipuri governor Anusaya Uikina satuna awa phongdok khrei layang liba singda seli mateng su pangkre laikhidrabi mairoi hijam Linthoingambi gi imung manungi maikei dagi machagi asib haksang athuba matamda maruk mapang singda sinabiu amadi mihat pasing athuba matamda dandi piu haina taksin ki lonena santi oina khongjang sangsiliba mairoi singda security force na khut thariba adu makata na tohon bigeno haike laikhidraba hijam Hemanjit ke imung manungi maikei dagi governor the Pisin Kiba memorandum Nahona Amuk remind Torduna Tamthiraba Mihat Asida Senaba Sing Atumatam the Paduna Ain Giba Matik Sabat Dandi PBU Masida Sunatana Kuki Nupi Anigi viral video da Atuba action Lokot Nava Lakut Pangamnaga case CBI da Sinakre Hairaga Namsinduna Tambagit Mawonga Matam Sangla Power Asing Mulang Lalanjing Kangba Namdravasi Pen de Haiki Kongset Aduga Mari Lena Governor Masagi amadi lengaki maikei dagi laikhidraba mairoi anigi imung manungda angamba mateng pangani haibagi thajba peki soklaba mairoi sing da segli mateng pangladuna thoklib irang asida mairoi singna mahakpu unaninglabso violence yaudana unaba lakpiu loinana mairoi singna mahakpu unaba lakpada security force ki maikei dagi tear gas kaptanaba amadi athingba pidanaba haigani loinana case asigi matangda atuba matamda justice panganduna laikhidraba mairoi anigi haksang imung manungda soidana sinagani haibagi achet pathajaba piramki hairi Writers Association kaksing na sinduna lamyan ba hijam irawat ki samul contract sulakpa mapop kumon thoram amasung lebak ningba sering sedin nabagi thoram ama ngasi kaksing sumnang da leba representatives of lawyers role gi auditorium da pangthok khrei thoram adu da Writers Association kaksing gi president Pukhrambam Nimai Singna thoram mapu oibaga loinana GP Women's College Impal gi retired associate professor Site Academy awardee KS Rajaswar Amadi Kasing Higher Secondary School gi senior lecturer Nomaitem Sunita Devina Akhanaba Mitungen Singwaina Dice Pangki Nasigi Thoram Adu Kendall Sukhatuna Hodolomatungda Hijam Irawat Amadi May Humdagi Manipurda Kalum Anigi Marka Tokliba Lanasi the Lake Hidraba Maite Puruki Atobusingi Photo the So Hikat Legat Tamduna Ikai Kumnaba Utke Nasigi Thorongi Manungsana Mui Kunlomna Sireng Patoke Nasi Dr. Nomaitem Rajendra Singha Kaksing Tuel Wang Mona Iba Traditional Health Care on the Use of Indigenous Plants of Manipur Haina Mingtonba Damdam Sida Mahusana Pangba Hidak Kanaba Pambi Humputaruki Madam the Iba Larik among us say Kaksing Irum the Leba Kaksing Valley School Phone Cray Jasumati Devi Public Charitable Trust Na Anaman Putoktuna Progressive Printers New Delhi da number Larik Phone Bagithrom Aduda N. Banita Devi, IRS, Commissioner Income Tax Delhi, Yasumati Devi, Public Charitable Trust ki Trustee,
Nauren Sanbapu Singh and Munal Meitei, environmentalist essays, Manihar Singh, director, Chauba Champa Coaching Center, Amadi and Sunita Devi, Secretary Lions Club of Kaksing Greater Su Sarugyaki, Ayibagi Warol Pedro, Dr. N. Rajendrona, Haikibada, Atubagi, Tahata, Oikivana, Lariksi, Putuk, Pak Sauna Eva, Namkidre, Tunda, Lemhoriba, Pambi Singh, Hapsinduna, Hen Chauba Larik, Ponki Kali, and Munan Meitei, environmentalist na Haikibada, Manipurda, Hidak, Kanaba Manama Singh, Pangbada, India, Kwaidagi, Ina Kunbai State ni Adubu. Section Mamadi, Tizin Bawat Padagi, Nasidi, Aikoigi, Mamalyam Nova Pambi Kaya, Kangbidana, Manki Dore, Pami Sing Maramda, Kang Heraba, Maibasing Yauna, Aikoi Punat, Tizilabadi, Manipuriam Inakun State Amoigani, Maramasina, Aikoina State Asigi, Manki Gadarova, Atangba, Pami Singbu, Kanminasi Haina, Munana Miamda, Tamke. Kongjom War Memorial Trust na Sai Kudingi, Langban Haisoi Tambagi Kuntarak Suwa Thorum Nasi Kongjom Turel da Miam Hakat like Tamdra Pangto Kre Assemble Thorum Amagalona Pangto Kiva Kongjom Tarpan Gamari Lenana Kongjom War Memorial Trust ki Chairman so Oiriba Hanagi Minister Morangtem Hemantana Polo Kivada Thoromasi Kongjom War Memorial Complex ta Sai Kudingi Leptana Pangto Pane Adobo Manipur Gilang na Ayaba Pirak Tabragi Handaki Thorum Asi Trust Asigi Office Complex PAODAM Seliba Kongjom Turela Pangtok Pani Haiki, Mahan Makatana Hai, Hosik Ki Matam Sidi, Angam Atok Sing, Lebak Ningba, Yamna Watle, Masa, Manaina, Lebak, Naktun Lady, Nongakrava Toba, Singna Lebaki, Damukta Matwai Power, Tadoki, Adobo Hosiki Lusing Singdi, Pam Power Tadopungam de Hayaduna, Handaki, Kukina, Satrakliba, Irang Asida, Kunakba, Nahasing, Lem Dravadi, Watop Pim, Oramgani, Manamaduna, Lengakna. Lengak Pasingna, Missam Miamgi, Ihul Kangna Tabak, Daudrabadi, Lusing Sing, Missam Miamgi, Serak Pangba, Soiroi, Haiki. Parza Amton late Siamika, in the Levanga Pasina. Aduna, Carino Amanatraga Ama, King of the Tena, Haji Kabasi Pakat, Manipur, although people on the later Bani, Adun Sarkana, Lepang Tre, Parza Sing, Kunja Sing, Tamjaraba, Line of a sing in Lepang Lere. Lengak Pai Basing to the Makoina, Karido River, Pazagi, so Wahanga lady Hadna, Nasi Sumba, Kalika, Tambagi, Soromis Day, Hajari, Loinana, Antaki, Lana Sida, Shikraba, Lai Rabaki Mapanda, in a Timas Hati, Lena Vidam, Nasi Ranjali, Katpasida, Makoyi, Yon Katsari, Habo, Production. Haukiba, May Tadagi Hona, Manipura talk about Kanuki Rang Sigi Manumsana, Akayatoi Tokraba, Lai Kurumnariba, Dharma Kurimaki, Building Sing, Masak Kangdok Nava, Amadi, Hyderabad, Jagat Sing Adu, Amangata, Ton Danava, Amadi, Atopa Singla, Kopsil Laktana, Kopsil Handana, Tamnava, Kanuki Rang, Asiga Mari Lenana, Supreme Court, Nasam Kiba, former Judge Ahum. Labor Committee Makedagi, State Sarkar Kangalakre, Hyderabad Committee Sigi Makedagi, Irang Asina Maram Orga, Mayum Makai Tadokuna, Langener Global Singi, Lantum Yauna, Kanuk Irang Asida, Yakai, Tugaiba Amasung, May Taban Singba, Topon Danabaso, Akan Bawapam Tamlakli, Manipura Lariba, Sir Singh, Hindu licensing, Sana Mahigi licensing, Mosques, Amadi. Dharmaga Mari Lainaba, Hosik Lariba, Building Sing Yauna, Irang Asida, May Takraba Amadi, Amangata Tokraba, Dharmagi, Lysan Kuding Su, Masak Kando Kadamani, Loinana, Hyderabad Building Sing Ado, Atopa Singla, Kopsin Handanaba, Amasung, Amangata, Tondanaba, Honagadabani, Hainesu, Kangalaki, Panbayabadi, Supreme Court ki Makedagi, Manipura Tokliba Kanuki, Irang Ase, Yangshinaba Jammu and Kashmir High Court ki former Chief Justice Gita. Middle Nanusingba, member of whom Labor Committee Ama Sam Krabani, Hyderabad Committee Asida, Bombay High Court ki former Judge Shalini P. Joshiam Sung, Delhi High Court ki former Judge Asha Menon Su Yauri. Sahi Asigi July Taruktagi, Mapam Kangdana, Mankiba, Mahiroi Ani, Hizam, Lintoingambi, Amasung, Pizam, Hemanjit Sahi Kun Bu, Minuksi Yaudna, Tamtina Happy Kiba. Akan Mumon Kandem Tawi, Loinana, Imung Manungi Awab Saruk Yari, Asigumba, Yamna Tamtriba, Mihat Asina, Lambda Masigi, Amadi, Malay Punamata, Nungaitaba Chown, Pohole, Isa Anigi, Justice Marina Singla, Atura Porkadone Haina, UMPC, Manipurgi spokesperson, Rise Ahmed Tampak na Fondo Kre, Wapam Singasi, UMPC, Manipur Sinduna, Lilong de Leba, Jamam Masjid the Pangtokiva,
angang anina laikhidabda minute ani tumina leplaga awa phongdok labatungda pangthokhiba paw infam amada rise tampakna lamdam masida nisha chaba made yon liba singi mathakta akanba khongjang laukhatlagani haibaga loinana iramda masida tungi yumbrel oigadaba naha kaya nishagi ipakta luktuna punsi kaya pikhamna kre amadi tungdasu malkadori masigi horphamdi mioi khujo kharna masagi senda lambi phangnaba thirakpada phiji mani oiriba macha manau kayabu nishagi pakta tawhanduna punsi mahal laga masa masagi macha manaubu mi oinaba sengmani khalliba samaj asigi mahik yeknaba oiraba islam dharmagi wangmada thabak tawriba maitai pangal maraktagi mioi khara senara haiba khangle haiba mioi sing asigi mathakta akanba thabak laukhatnaba manipur gi tongan ba mari leinaba singna khanaba loire maram aduna isa isagi mahallada nisha yoliba amadi chariba sing adu laikai gi leiba club amadi mahila na athubada joint action committee semiduna nisha yonba amadi saba thingbinaba thabak pakhat piu karigumba mahala club na thingba ngamdaba lamhen tumhen ba yarakpada UMPC manipur amadi anjumanda maming matha pibirau loinana nisha yonba amadi saba mioi sing phanaba police natraga mari leineba singna laikaida sanglakpa matamda nisha yoliba kanguna lana pau sandoktuna makhoi kannanaba irang sagalakpada laikai gi mi amatana mating pangbigano haina rise na miyamda appeal tarukli hauji oirakliba manipur gi phibam asida social media singda purup amana tabada nuairoidaba communal hatred mocking oiba post comment piba tawbigano karigumba social media da communal hatred mocking oiba post comment torpasing mari leinaba cyber crime ga khusamnaraga stringent action lakhutlagani hainsu rais ahmed tampakna phongdokhi kupna khusamnaraga masi nahasing mapungoina hauji koi gi social media ngasi nongini hangtokpa kanda madugi koi da phangkhiba waba koi khangkhre loina na tungda su yamna lakhini haibage koi khanjai aduna koi phamung da hippaga koi kachin namade koi internet phangi haraga manipur gi mapanda leiraga koi hauji leiriba reality si khangbidana social media da yamna hatred oiba yamna communal oiba posting amadi commenting tawbiganu haina united mitai pangal haukiba me ahumdagi manipur thorak irang asi tha mari helaklaba wanaraba matam asida hena saitheng phangliba kwakta area da manipur da laiba CSO singi mingda kwakta area da laiba business toba mioi sing amadi dukan toriba singda asengbra sengdabra khangdana kwakta da laklaga sel gi donation toba tawsilakpana kwakta gi miyam wanare maram aduna matungdadi all kwakta youth voluntary organization gi ayaba yaudana kwakta da donation toba thabak thoram sing amadi mitop sanglakpa thingle haina AKYVO gi general secretary session hanif khana phongdokre wafam asingasi kwakta da leba organization asigi office ta pangthokpa pawngpam amada phongdokhibani session hanif khana makhata na phongdokhibada karigumba tangai fadana kwakta da donation toba sanglak Tarabasu AKYVO gi ayaba yarga sangbiu AKYVO na haijari wafam asigi onana tainabada thabak taruklabadi madur thorakpa apaphatagi daita khurimak masa masana pujagadabani haike aiba mai punariba organization aduna pujagadabani haibo ponduri ngasi aina thamjari oi ani ekoi gi jan nimthoingambi aduga inau henjin makoi ini tantina atpa adugi akanba mongda orkota youth voluntary organization da su kanden tawi aduga masiga mari leinana manipur gi CSO sing aduga mihat asigi GAC na hairiba misi asigi matang da tangsilakpa khongjang khudimmakta orkota youth voluntary organization na mapungpana sobatkani haibo khondu thandu me humdagi sinkuki narco terrorist singna atamna maitaida landrakpadagi misimina asopan kayana nangba yum kai kaya mai thabda amadi isu singa mari leinana sangsinba khongjangda security gi lathi charge toba amadi ahenbe action da asopan kaya da kokomi gi medical and health care committee na mieng sangmaga loinana mateng pangdro lai haina committee coordinator YK Dre na phongdrok lei
ngasi lamphenda leiba kokomi gi office ta pangthok pa pawin pham amada mahakna hai hariba thodok sing asidagi soklaba kaya sing tampaki mapham kaya da leiba healthcare system gi thabak tawriba hospital singna achowa mateng tawduna aso open kaya da mateng tawduna lai me ahumdagi hauduna tholakpa thodok kaya dagi aso open nangliba sida hojik phawba lengak na mateng pangba leitri adugumba thodok kaya da aso open nanglaba kaya amadi makha tana punsi chupa soinairaga lehuraga da patient mayam ama yauri makhoi gi makha tawa healthcare si matau karamna lakhut kadage haibisi kokomi gi concern amani kathokpaga loina healthcare system da thabak tawriba singbu kokomi na hainingai leitana thagatli makha tana tholakpa asok apanba kaya gi layeng zathabirakani haibagi thajaba thamjari haiba thodok kaya na maram oiraga tamthina asok laba patient sing hospital lagi discharge tawkhraba sing adugi hojik oiriba health status launaba ngi survey ama sathaba hore leiramliba health status adugi matung ina makha tana layeng zathagadaba mathau taba lerigasu leibak miyam ga khusumnaraga layeng naba thabak sathagani hariba discharge tawraba sing asigi makha taba layeng mathau tarak pa sing asigi namak committee asigi corporate fund ama thamduna mateng pangnaba honargani masida hanadagi hauna miyamna adumak mateng pangduna laiba asi mathakta leibak miyam na pangba yaba angam mateng adu pangbiyo haina makha tana phongdokki karigumba komigi offers policy da mateng pangbiba le ikoi gp number am ka bi thamjage gp number di 9862411800 ai number sida miyamna mateng angamba sida Isha gi angamba lebaki sungwa land formation su hoba palaga sigi treatment makhata wala yi ko health care gi tabukta mateng pangba biu hai bo pam sima ko mai ke ni thamjalo galan na gi hojik oiriba laibak thiba thodok asida me gi tang mari dagi hauna kwakta football ground da rescue tawduna purakhiba miyam gi awaba khajiktang oribasu pothana ba haiduna sana thaknaba kaya ama mateng pangduna lakliba hojiksu lepalitan relief camp kaya da hanjin chatuna mateng pangliba jiana helping group na makha tarpoina tara khongsang bi mamang lekai community hall da relief camp da leiba angang sing nomada sangdaba yadraba sana thaknaba hidak langthak kaya ga loinana lang kata amadi detergent powder semnaba dishwash semnaba polam sing su mateng pangkhre kumbi lerak achoba laisang leikai lampak amadi kumbi awang high school dasu jiana helping group na manama sing hidak langthak amadi angang singda sangdaba yadraba polam sing mateng pangkhibada inmate singna nungaiba phongrokpaga loinana yaiphamangol su pirakki hojik thokliba leibak ki wathok asigi matangda youth of manipurna hayeng lamdam asigi miyamgi mihut sing suna yawba mifam pangthok nabagi damak manipurda lehoriba miyamgi mihut sing laknaba khan kibagi matung ina tribal kendragi mla joy kishan ngasi delhi sanaba toromba du hayeng oina thorom ama yarom laba matung salagani hairi hiram asiga mari leinana ngasi manipur press club ta youth of manipur amadi sum anina pangthok kiba pawin pham amada sumgi president yaimana hai hayeng asi iramdam asigi lamyan ba hijam irabot ki mapok kumon ga mari lenana sum na sahi khudingi palan pangthok tuna lakpagi saruk ama oina thawaiban gi takdo na hangba relief camp ki inmate singapur na pangthok kadaba thoramda thangaiban kendra gi mla joy kishan na athobe mithunglen oina saruk yagadaba maramna ngasi delhi satkadaba adu yaithok laga hayeng gi thoram asi yawr matungda YOM gi meeting yawba nangnaba delhi satkigani masida sumnasu mla sibu yat port forward thinba yawgani maram asina hiram asigi matangda youth of manipur gi members singna hairiba asigi matangda samamnaba leramba adu leibiganu haina phongdorli honorable ga yana kibagi matungina ngasi delhi chatpagi adugumba pamba makhak leibani adubu ngasi youth of manipur ga association ga punna paminaraba matungda hariba thoram asi honorable na chief guest oigadabu maram oibuna maram oikanda hayeng thoram asi yauraga honorable MLA Bobina changragani lebak sing roi susi tanana ngilamta Mairoi singna laikhidraba mairoi ani gi achum mobile
Pangalu Haina, Kongjang Sanchin Bada, Yeknava Amada Satab Gadaba Tawong Sing, State Amadi Central Force Sing La Satava, Libak Tivani, Senaba Sing Lingagna, Akbaserak Piu, Haina, Impal Iski, Hanagi Upa Dhaksha Khetri, Tamana Fondo Kre, Wapamasi Ngasi, Impal Iski, Hanagi Upa Dhaksha Oiribi, Hanagi 10th of Nauria, Zilla Parishad Ki, Zilla Parishad member Khetri, Tamana Sinduna, Kongpal Mamang Sabal Lekai de Leba, Mahaki Yum the Pangtu Kiba, Kuki Mete, Land the Tawai, Kat Krava, Atawasing Mapamda, Langman Tarpan Katpagi, Thoromda Pondo Kivani, Tongan Tonganba, Mapam Kayadagi Lapa, Mio Singer Saru Yadra, Pangtu Kiba Throm, Adogi Matanga, Wangaladuna Ketri Tamana Hai, Sayi Sigi Megi Tang, Humdagi, Hoduna State, Asida Toklaba, Land Asida, Miam da Awabaka Piri, Hoki Zulagi Tang, Taruktagi. Tiva Kangdana Lerakiba, Mete Puruki, Mahari Ani, Handaka social media da, Meribu, Hat Kibagi, Poto Vire or Padagi, Mahari Kayana, Akan Bakongang Sangsili, Tiva Kangdana Lerakiba, Mahari Anima Viral, Warikiba photo sing, Aduna, Kuki, Kulai Piper Singna, Hat Pikre Haiba, like Hai Tare, Kongjang Sangsiliba, Mahari Singna, Kongjang Sangsiliba, Mahari Singda, Tamna, Togayana, Tobamanba, Monda, Punsi Chupa, Mima Nadaba. Hawat Kakatba Ngamloidaba, Mue Ama Oinaba Tabak, Thorum Satariba Asida, Lengak Namieng Sangyu, Mairoi Singda, Tamtiva Lisat Satariba, Security Personnel Singi, Matakta Action Local Pew, Amurumda, Mara Legidraba, Mairoi Ani Tamtina Hat Pada Senaba, Mue Sing Atubada, Padre Maragi Matung in a Serak Pew Hike. Cookie Militant Singa, Tamtina Hat Bikraba, Mahiroi, Lintoingambi Amade, Hemanjit, Anigi Mafamda, Awaba Fondo Poina, Tawala Punbalup, Talna, Narang Numidang, Tawal Mela Grounda, Melakat Pay, Throm Pangto Cray, Thromgi, Akoi with the Ladiba, Mera Pipe, Tawalgi, Akoi with the Ladiba, Mera Pipe, Singamadi, Clubki, Nahaka, Saru Yadano Pangto Kiba, Merakat Pagi Throm, Aduga Mari Lenana, Talgi, Secretary A.K. Jivan Kumana Fono Kivada, Mahiroi Lintoingambi Amade, Hemanjit Kitawai, na Taibang Mapugi Mafamda, in the Signa, Launaba, Tawalgi Miamna, Merakat Pay Thromasi, Pangto Pani, Mapugi Lekonda, Makoyani Tawaina, in the Signa, Laibu Orsono Haina, Fondoke. Jananita, Irabot Nixing Loop, Kaxing the Sinduna, Lemian Bahizam, Irabot Kitsam, Contresu, Montorum, Haying September, Taring Kuntragi, Ayupuni Pandagi, Hauduna, Irabot Park Kaxing, Katila Pangto Kani. Lamian ba irabot ki murti da laisu katpa mahaki punsiwari amadi pidam gi matangda akang ai singi warol amadi mahaku saithaba sereng patokpana maroiba thoram sing oigani thoram sida mayam na saruk yabina ba janata irabot ningsing lup kaksingi president gi serol amana ningsing laklei Manipur gi irang athuda loisin hangani haina prime minister Narendra Modi na Parliamenta Thajaba Thamkhrabasu Hojik Phawba Ngamdre haina Sarad Pawar na Singwa Nationalist Congress Party NCP na haikre Prime Minister Narendra Modi na Khutakta Thabula Khutkadabani haiki Shiv Sena UBT na so Center na Manipur da Santi Hanjilhak na Khutakta Thabula Khutkadabani haiki Manipur ki Chief Minister N Biren gi yumda phawba Khoishaw na miyam na attack satnaba sangsilakpa haibasi Manipur gi miyam yamna wari takpani haiba wafam NCP gi wangloi Clyde Crestona Haiki, Central ki BJP government, Amadi State ki BJP government, Animagna, Manipur da Toliba, Irang Lakshin Bangamdre Hainasu, Makata, Namana Pongdo ki, Madam Maduna, Prime Minister Modi na Manipur Gilan, Horiba, Mayam Kauraga, Santainabu Progna Taugadamani, Irang Toliba, Adugi Madam Kanguk Tolib, Irang Loshinaba Taugadamani Hainasu, NCP Wangloi, Crestona Pongdoki, Sivasena UBT Nasu, Union Home Ministry, Amadi, Defense Ministry na Irang. Lakshin Bangamdre Haiki, Mairoi Hat Lava Powder, Government Kari Tawdun Lajibagi Haina, Sivsena UBT gi Lusingba Sanjay Rao na Fondoki. Kaveri Ising, Tamil Nadu Tabagi Mayokta, Pro, Karnataka Organization Singla Karnataka da State Sing Tuna Nasi Pungtagi Banchatakre, State Adugi Mafam Kiadagi Toan ba Organization Singi Mio Humbudra Hen Basu Pazin Kre Hairi. Bangalore International Airport tagi paikigada flight nifumari cancel tawkre ban sangsilba miyoi singna airport tamna thomjilakhe ngasi chathakiba banaduna maram orega state adugi mausai punsida chauna akaiba pekhe hotel sing dukan sing thong hanaki debunatana lanai transport service siu lemlakhe state capital Bangalore the
Bengaluru yauna state rungi mafam sinma thungna khongjang adu sanction ki Bengaluru amasung Mandya district singi manungda leiba educational institution thijin khre amadi section sam taram nipu mari jari khre amromda Bengaluru ki commissioner of police B Dayanandana Bengaluru city manungda ban adu sathabai haloi haiki Bengaluru ki metro rail mahusagum salaibaga loinana state transport service sing mahusagum sathanaba state transport department khangan khre ban sawat pasingna highway sing amasung toll gate singsu thingjin khre hairi Pakistan ki Balochistan province ta powerful suicide bomber amana masjid manakta attack chatadu yamdraba me yankhai nitoi hat khre yankhai na henmana aso apan nangan khre authorities na haikibada masjid aduda prophet Muhammad ki mapok numit palan tawringaida thodo adu thokhibani thodo adu ki matungda Khyber Pakhtunkhwa gi Hangu city da leiba masjid amadasu sakti lerba bom ama pokhai ki thodo adu yamdraba me ahum hat ki mangana soki hairi Balochistan da thokiba suicide bomber ki attack adu Machung district ki Al Fala road ta leiba Medina masjid ta manaktani hairi thodok adu da Mastungi DSP Nawaz Gwaskuri so laikidre Prophet Muhammad ki birth anniversary pangthok naba miyam punsinrakpa matamda suicide bomber aduna DSP ki car ga thangnabada bomb pokhai handuna attack adu sathakibani hairi sanabagi pauda sinagi Hangzhou pangthok liba Asian Games 2023 da India na hojik powder medal kontra ani thoi phangwangam khre medal sing adu shooting da gold taruk silver taret bronze manga rowing da silver ani bronze ahum cricket da gold sailing da silver ama bronze ahum equestrian da gold ama bronze ama wushu da silver ama bronze ama tennis da silver ama bronze ama amade squash da bronze ama punak gold Nippon silver drama toy bronze trani toy ni medal tally da Sinana ahanba South Korean anisuba Japan suba amasung Indiana marisuba da lairi hojik aroibada maroi paw amuna pijari Hemanjit amadi lintoinga bimisigi matang da su mobile phangalo mihata senabasing ahak budandi peu haibagi mafam kayada wakat khongeng sing leptana sangseli Manipuri Governor Arisha Wikina Laikidraba Mahiroi Anigi Yum the Satuna Awabata Saruk Yakre Khongjom Turel da Contract Suba Langun Haisoi Tamagi from Pangto Kre Loinana Manipura Toliba Irang Loisinaba Prime Minister Modina Kudak Tabu Lokot Kadabani Haina Nationalist Congress Party na High Kre Ngasigidi image paudam sanduk sewa matang se loijari miambo mukana kunum jari